Loyalam E-PAO tabiriba khudingmapu Hidrom Susmitana numidangi pau phizari. Jiribamgi Champanagargi Meitei khulngakpa Singna Kukigi drone ama Kapthakhre. Jiribamgi Champanagarda mafam adugi miyamgi punsi amadi lanthum ngaktuna leiriba khulngakpa Singna Kuki militant Singna Meitegi aron athup khangdoknaba thazilakpa oigani chingnaba drone ama Kapthakhre. Thaudok asigi matangda mafam adudagi fangba pau amana hai. Thaudok adu ngasi ayuk pung 3:30 tarakpada Champanagar village da drone adu paisilakpadagi Champanagar da khulngak leiriba khulngakpa Singna drone adu kapthakibani hari. Adumapu drone adu hauzik fawagi oina kanagino haiba chapchana khambangamdri. Combined team na Yamlaba Khutlai sing Fagatkhre. Bishnupur District Police SPKH Ravi Kumar Singhagi overall supervision makhada OCDCO Bishnupur da lead tawa Bishnupur CDO CRPF Number Police Station amadi Kuntra Humdoi Suba ARG apunba team amana district asigi Aigezang village amadi Uyoki marakta leba inter village road ta thibo humbagi thabak sathakre. Police tagi fangba pauna ngasi ayuk chathakiba thiba humbagi thabak aduda Yamlaba Khutlai hapa plastic bag ani recover tawkibaga loinana CMG ama tear gas ama live round amari yawba magazine amaga kwanana 9mm pistol ama modified toraba 303 sniper rifle ama single bore barrel gun ama kg amaga gram kuntramanga romlumba IID ama HI hand grenade ahum tear smoke grenade ani 12 bore ammunition taruk 303 live round ammunition mari Viofan radio set ama 303 ge Kapthakhre maru ani anti riot rubber bullet manga 36 tube launching ahum tear smoke cell 50 mm ama tear smoke cell chili 1.35 mm ama CH 18 tear smoke cell ama WP grenade number 18 ama asina chingmani. Fagalkhre sing adungasi ayuk pung 8 khare henbada executive magistrate ki mangda puthoklaba matung makhataba aingi oiba thabak sing lokhanaba Number Police Station da sinakre hari. NPP gi luchingba ani yauna miyoi mapan Congress changlakpada MPCC na harau taramna okre. Hauzik lamdam asida thokliba irang asida BJP na luchingba lengak asida punna chapminariba NPP gi MLA singna lengak asida makhatana saugat kadra natraga saugat loidra haibigi wafam kaya leiringai cherakta ngasi NPP gi luchingba ani yauna tongan ba miyoi mapan Congress Party de yaukre. Ngasi Congress changkraba NPP gi luchingba ani adudi Manipur lengakta Minister from Phawa Yamlaba haukiba taranithoi suba Manipur Legislative Assembly mikhalda Kaisamthong Kendra na NPP gi mirep oina mikhal thengna kiba L Jayanta Kumar amadi Singjamai Kendra da NPP gi mirep oina mikhal thengna kiba Oinam Roman amadi Khurai SG ex Jila Parishad member A Okendro Andro SG social worker L Diren Elias Bobo Amtuk amadi NGO gi secretary amadi president oramba Wangkai SG TH John Singjamai SG ward number 17 gi ex councillor RK Sachi Singh amadi ward asima ki ward member O Nila Chan amadi ward number 16 gi member L Romani Makhoibu taramna opagi thoram asi ngasi BT rota leba Congress babanda Congress ki luchingba kayana saruk yaduna pangthokre. Makhoi mapan bu ngasi nungthil MPC gi office ta pangthokiba taramna opagi thoram aduda party gi luchingba singna Congress party gi lengyan yanduna harau taramna okre. Thoram aduda CLP gi luchingba okram ibobi MPCC gi president K Megazandra CWC gi member Gaikhangam party gi luchingba asi atai luchingba sing amadi MLA yauna thomi kaya saruk yakhe. Thoram aduda saruk yakheba CLP gi luchingba okram ibobina hai lamdam asida thokliba irang asi tha tara taruk henjilakle wathok amal leirabadi madugi warosen amadi soidan legani adubu matam asi sangman kre lamdam asida thokliba irang asi losinaba honabada miyamgi mateng changi adubu center lengak na state lengak asi mathok tohanba amadi mateng pangsimba changi haike. Ngasi party asida thazaba thamduna changlaliba sing asina party asigi hana leramba mapangal-dagi hena kangkhatpa ngamlagani haina wafamsu thamki. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu.
Jiribam tea stata ain kaina kuki singda yum kuntrarom sajinuna leisingkre. Jiribam district ki manung chanba mongbungda leba tea stata kuki singna changsilaktuna ain kaina yum kuntrarom sajinuna leisingkibadagi mafam aduda Meitei amata changduna leiba ngamdre hari. Jiribam district ki tongan ba mafam singda leiriba kuki singna Meitei khul tamna bom amadi nongmai kapsinduna landa khraba matung hauzik Jiribam district ki khwaidigi maru oiriba Meitei singna chathok chasin tawriba jati road ta kuki singna thingjin khibadagi chathok chasin tawba yadana leiri. Jiribam headquarter ga samnaba maru oiba amata ngairaba lambi asi jati road na oiri. Hariba lambi gi paring asida khundariba kuki singna Meitei sing chatok sasin tawada athingba pibana maram oiraga Jiribam headquarter da thoraktuna poche leba amadi ana layeng da chawno khudong chadaba kaya mayoknari. Lambi thingba thabak asi Modupur hariba mafam asida aduki matik kanna chathari haina khunja singna phongdorakre. Kanaba machal hablaba cheng lemna pibigi thabak makha tana ing lising ani kunipan fawba sangdokpada cabinet na yaba pikre. Prime Minister Narendra Modi na preside tawduna pangthokiba Union Cabinet mifamna kanaba machal hablaba chengdem na pibigi thabak ing lising ani kunipan fawba sangdokpada ayaba pikre. Hairiba cheng asi Bharat Sarkar gi makhada pangthokpa scheme khudimakta pigedabani. Masigi manungda Pradhan Mantri Garib Kalyan Annan Yojana PMKGKAY amasung atai welfare scheme khudimakta chatliba Chahi Englishing ani kunmarigi July thadagi hauraga Englishing ani kunipangi December tha phawa pigedabani. Union Cabinet ki matung inna cheng fortification tawba haibadi kanaba machal hapchinduna semba asi Kendra Sarkarna chada chamagi senthang puthoktuna PMGKAY food subsidy gi makhada leptana pangthokani hari. Khudong sadaba fibam mayoknariba miyamda anemia amasung micronutrients malnutrition thoktanabagidamag food fortification gi thabak asi tangai fadna prithvi gi oina pangthokliba thabak amani. Bharat ki oina khudong sadaba miyamda machal suba chinjak phanghanabagidamag kanaba machal sing yansinbagi thabak asi chengda tawbani. Maramdi cheng asi laibak asige apunba missing gi chada humfu mangana tangai fadana chinjak oina seasonary. Rice fortification asida fortified rice kernel FRK asiso hapchinduna iron folic acid amadi vitamin B12 asigi chinjakta yahonbani. Masi FSSAI na piba niyamgi matung ina pangthokpani. Englising ani kunithoigi April thada Cabinet Committee on Economic Affairs na lebak asigi mafam sinba thungna rice fortification gi thabak asi face manner da Englising ani kunmari gi March tha phawai pangthoknaba warep lokhibani. Cabinet na thamkiba wafamgi matung ina phase ahum di mai pakna pangthokre. Loinana haukiba March tha phawda sarkar gi scheme khudimakta fortified rice supply toba asi mapungpa na pangthokre. Bharat Sarkar na Chatharakliba thabak asi humdra manga suba Independence Day gi thauramda Prime Minister Narendra Modi na laibak asigi mipung khudimakta machal suba chinjak fanghangani haina thamkiba adugi matung inani. Hairiba thausil asigi makhada Targeted Public Distribution System atai scheme sing Integrated Child Development Services PM Poshan Scheme singi makhada State amadi Union Territory kudingmakta fortified rice piduna machal suba chinjak watpagi laina kokhanaba thabak lokhatpani hairi. Ikuidana National Family Health Survey gi matung ina Bharat anemia asi achauba samasya ama oiduna leiri. Masina angang nupi amasung chahi kangnup kayagi nupi amadi senthok wapa miyoi singda thokhalli hairi. Bengali community na Kuki community da support tawi haribasi yumpam yaudaba aranmani haina phongdorakli. Manipur da Meitei amadi Kuki anigi marakta thokleba conflict asida Hindu amadi Muslim animaki Bengali community na Kuki community da support tawi haidona verify tawdaba source kharadagi social media da handak viral oiriba asi yumfam yaudaba aranba wafamni haina All Jiribam Muslim Welfare Society All Jiribam Namasudra Parisat Latin Khal All Manipur Bengali Students Union Jiribam amadi Nari Zagran Yotha Moasna punna thadorakpa cherol amana hari. Cherol asina makhatana hai handak social media da Bengali community gi Hindu amadi Muslim animakna Kuki community da support tawi haina maral siraliba asi akanba mawangda kandem tawi.
Hiram asigi matangda kupna khanaraba amadi thigalaba matungda Bengali organization amatana Kuki community gi sel gi mateng khomgatnabagi damak meeting natraga discussion tawkhibagi evidence amata fangide. Facebook amadi WhatsApp na chingba social media da viral oiriba statement asi yamna lanba amadi Jiribam district ta leriba Bengali community bu miyamda lana uhanaba sinbani. Bengali community ki matangda masigumba aranba tongha sandokpa asi yamna tawbiganu. Asigumba hu kambagi thawong asi masagi maranagi khalaga Bengali amadi ka Meitei community anigi social fabric asi thugainaba sinbani. Sirak liba maral asigi paukhum oina Joint Bengali Organization na mari nainaba District Administration da FIR file tawduna aingi mateng loragani. Loinana Jiribamda communal harmony lehanaba thawdok asida generibising khudakta mathok tabe action lorakani habigi thajabasu thamli haina cherol sida makhatari. Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Water Resources Department gi Chief Engineer amagi yumda sakhangdaba singna bomb ama thamjilamle. Ngasi ayuk lamphel police station na konba Lifam Sifai gi Chingmairong Rongmai khulda leiba Manipur lengaki Water Resources Department da Chief Engineer oiba Ramai Alaimai Chahi Yankai Mapan apokpa lekhidraba Kadai Khaugi yumda bomb ama sakhangdaba singna thamlamle hari. Bomb thamlamle haibagi pau police ta pibaga loinana bomb adu ngasi pung 12 ga minute kunrop taba matamda lamphel police ki kambuna asoi angam yaudana lauthokre. Hauzik fawagi oina kanana kari maramgi dama bomb andu thamjilambano haiba chap chana khangba ngamdre adum oina mak sel gi demand ga mari leinaramba yai haina thajanari. Aroibada marueba pau amuka hanna pizari. Jiribam gi Champanagar gi Meitei khulngakpa singna Kukigi drone ama Kapthakhre. Combined team na Yamlaba Khutlai sing Fagatkhre hari. Bengali community na Kuki community da support tawi haribasi yumpham yaudaba aranbani haina fongdorakli. Kanaba machal hablaba chenglem na pibagi thabak makha tana Englishing ani kunipan fawba sangdokpada cabinet na ayaba pikre. Matang asida numidangi pau piba loizare loyalam E-PAO tabiriba khudimakpu amuka hana khurumjari.